Dear Manipur YouTube channel sebing bir bamem pung nong pom kan taram nok seri han badem na moru pawama paunun khol dei lokhas chage ar na more de leba village volunteer sing training camp thugai kre Assam Rifles na more de leba village volunteer sing training camp thugai tu na manghan takhan kre haidi Tengnopal district manung sen ba Pengpolet village volunteer sing training camp amadi anti national element kaya sa thare haibe thajaba yabo paw ama phangbadagi Assam Rifles na team ani khayok tuna haibe training camp adu question duna thamlaba matung da mafam adu da thibo humbagi thabuk sat thabaga loina na manghan takhan duna mafam adu amuk hanna matung da sin na ba yadana fiam da tham khre hairi Assam Rifles sa thaki operation adu da improvised grenade launcher yaunu yamna bu kulai kaya su phangmangam le hairi phagala bu kuchu kulai sing adu Assam Rifles na more police station na makhataba ain go iba thabuk lokna ba sinakre haina headquarter IGAR sauna thadurok pasirol amana khanghalagli video sing bibeki damakta mayambung nong po amukha na thagachari anob update ki damakta Dear Manipur YouTube channel asibunung sibiduna subscribe to biramu. Thank you.